ꯑꯗꯨꯒ ꯐꯨꯁꯤꯅ ꯀꯅꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯍꯥꯏꯔꯣ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯕ ꯈꯣꯠꯀꯦ ꯕꯤꯁꯣꯔꯃꯥꯁꯦ ꯈꯤꯇꯪ ꯆꯥꯎꯔꯕ ꯌꯦꯡꯉꯨꯁꯦ ꯑꯗꯣ ꯑꯁꯥ ꯁꯤꯡꯉꯣ ꯊꯦꯡꯛ ꯌꯨ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯩ ꯆꯥꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅꯗꯤ ꯇꯧꯖꯔꯤꯕ ꯁꯣꯝꯗ ꯑꯗꯩ ꯚ꯭ꯌꯨꯁꯦ ꯏꯍꯦꯟ ꯍꯦꯟꯗꯕꯗꯨꯒ ꯍꯥꯏꯔꯤꯕ ꯑꯌꯦꯡꯕ ꯈꯔꯗꯅ ꯌꯦꯡꯅꯤꯡꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯅꯠꯇꯦ ꯑꯁꯥ ꯁꯤꯡꯉꯣꯅ ꯀꯩꯅꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯥꯒꯤ ꯃꯊꯦꯜꯅꯤ ꯉꯁꯤ ꯇꯧꯔꯤꯁꯦ ꯂꯐꯨ ꯏꯔꯣꯝꯕꯒ ꯕꯣꯔꯥꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯂꯐꯨ ꯏꯔꯣꯝꯕꯒ ꯕꯣꯔꯥꯒ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥꯗ ꯁꯤꯒ ꯑꯅꯥꯝꯒꯤ ꯆꯝꯊꯣꯡ ꯈꯛꯇꯪ ꯍꯥꯞꯄꯦ ꯑꯗꯒꯤ ꯕꯣꯔꯥ ꯑꯃ ꯂꯩꯔꯦ ꯕꯣꯔꯥꯅꯤ ꯑꯗꯩ ꯑꯁꯤꯅ ꯀꯩꯅꯣ ꯂꯐꯨꯗ꯭ꯔꯣꯒꯤ ꯕꯣꯔꯥ ꯑꯗꯩ ꯁꯤꯒꯅ ꯉꯥꯇꯦꯟ ꯑꯩꯒꯤ ꯕꯨꯈꯝ ꯇꯥꯛꯇꯅ ꯃꯤ ꯕꯨꯈꯝ ꯇꯥꯛꯎꯔꯦ ꯁꯤꯅ ꯉꯥꯇꯦꯟ ꯑꯃꯠꯇꯅꯤꯗꯅ ꯑꯗꯩ ꯀꯣꯝꯕ꯭ꯔꯦꯛ ꯀꯣꯟꯅꯝ ꯆꯥꯅꯕ ꯀꯣꯝꯕ꯭ꯔꯦꯛ ꯑꯗꯒꯤ ꯂꯥꯁꯇ ꯀꯔꯤ ꯀꯤꯍꯣꯝ ꯍꯣꯏ ꯁꯤꯖꯟꯅꯤꯅ ꯀꯤꯍꯣꯝꯒꯤ ꯁꯤꯖꯟꯅꯤ ꯀꯤꯍꯣꯝ ꯆꯥꯗꯥꯏꯅ ꯑꯗꯣ ꯑꯁꯥ ꯁꯤꯡꯉꯣ ꯊꯦꯡꯛ ꯌꯨ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯂꯐꯨ ꯏꯔꯣꯟ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯆꯥꯒꯦꯗꯤ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯆꯥꯕꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯂꯩꯕ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯔꯕꯅꯤꯅ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯑꯗꯣ ꯂꯐꯨꯁꯤꯅ ꯀꯅꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯄꯗꯃꯤꯅ ꯄꯨꯔꯒ ꯑꯩꯅꯦꯕ ꯑꯗꯒꯤ ꯂꯐꯨ ꯏꯔꯣꯝꯕꯁꯤꯒ ꯀꯥꯡꯍꯧ ꯃꯔꯣꯏ ꯃꯄꯥꯡ ꯌꯥꯝꯃꯦ ꯉꯁꯤꯁꯦ ꯍꯥꯞꯄꯤꯁꯦ ꯃꯣꯁꯣꯔꯤꯒ ꯏꯔꯣꯝꯕꯅꯦꯕꯀꯣ ꯍꯥꯎꯗꯣꯔꯤ ꯂꯐꯨꯒ ꯃꯣꯁꯣꯔꯤꯒ ꯏꯔꯣꯟꯕꯗ꯭ꯔꯥ ꯃꯅꯝ ꯃꯣꯁꯣꯔꯤꯒ ꯀꯠꯇꯣꯔꯦ ꯉꯁꯤ ꯄꯨꯔꯝꯃꯤ ꯑꯍꯥꯟꯕꯩ ꯆꯠꯄ ꯑꯝꯇꯪ ꯂꯥꯁꯤꯅ ꯂꯩꯖꯗꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯅ ꯂꯥ ꯃꯆꯥꯁꯤꯒ ꯆꯥꯗꯣꯔꯤ ꯉꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯥꯛꯈꯨꯝ ꯆꯥꯎꯗꯦ ꯍꯥꯏꯕꯗꯣ ꯁꯤ ꯆꯥꯛꯈꯨꯝ ꯈꯤꯇꯪ ꯆꯥꯎꯇꯛꯅ ꯕꯤ ꯁꯣꯔꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯏꯆꯦ ꯅꯪꯒꯤ ꯆꯥꯛꯈꯨꯝꯗꯣ ꯄꯤꯛꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯣ ꯈꯤꯇꯪ ꯆꯥꯎꯇꯛꯅꯕ ꯈꯣꯠꯀꯦ ꯕꯤ ꯁꯣꯔꯃꯥꯁꯦ ꯈꯤꯇꯪ ꯆꯥꯎꯔꯕ ꯌꯦꯡꯉꯨꯁꯦ ꯁꯦ ꯃꯌꯥꯝꯒꯤ ꯄꯣꯠꯁꯦ 이런 거 하고 해야 진짜 lafudrosu hawe borani jenangma bhajana taunane borari hawru 아루 브라운 사이즈 하고 하나 이렇게 해볼까 그래 맨날 다 여기다 동안 넣어 좋게 이거 오랍니다 좋게 ನಾನು ವಾತಿಗಿ ಮುಬಾಂಗ್ದ ಕೊಮೆಂದದಿ ಕರಾಂ ಬೈ ಇರತ್ತೆ ಲಂಬಿ ಚಜ್ಜಾದ್ರೆ ನಾನು ಐನ ಲಂಬಿ ಚಬದ ಥತ್ತನ ಹಾಯ್ರೆ ಇಚೆ ನೋಯ್ ಫಜನ ಚಾ ತುಮಿನ್ ಚಾ ಜಾದ್ರೋ ಕೈನ ನೋಯ್ ವಾತಿ ಹಾಂಗಿದೋ ಕಾ ಹಾಯ್ಗವೆ ಮಜಂದೇನೆ ಹಾಯ್ಜಾರೈ hầu à? 이제 공부해서 아하면 고남자가 하우야 너가 해야 bro. 아하면 짜리야 아하면 짜리야 가지고 정말 봐 이제 짜자지 공부 고나면도 짜야야 니 친구들 아무나 리들이나 친구들 짜르도 사자로 전자니 하우디야 노인이 짜리시게 만인데 누비니까 짜리잖아 까나마세나 서울이 무슨 짜닝이야 이런이 다 호가니 노이 타로이 컴피티션 기 비디오 도 얼마나 아사나 버프 이론 잡이러 와이나 하우레 ngasi지 아이름들이 짜게 돌아가 좀 이러냐 봐 짜더나 아이름은 짜 하우레
ꯆꯥꯛꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯞꯆꯜꯂꯝꯃ ꯍꯥꯞꯇꯦꯍꯦ ꯑꯩꯒ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯅꯅꯦ ꯄꯨꯈꯝ ꯁꯝꯅꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯆꯤꯡꯊꯣꯛꯄꯤꯌꯨ ꯆꯥꯅꯕ ꯑꯗꯨꯕꯨ ꯀꯩꯅꯣ ꯅꯪꯒꯤ ꯕꯐꯨꯁꯦ ꯊꯣꯠꯈ꯭ꯔꯦꯕ ꯄꯗꯃꯤ ꯆꯟꯕꯤꯁꯦ ꯃꯆꯥ ꯕꯐꯨ ꯆꯥꯅꯔꯤꯁꯦ ꯆꯦꯡꯕꯤꯔ ꯆꯥꯅꯔꯤꯁꯦ ꯆꯟꯕꯤꯒꯅꯦ ꯒꯦꯔꯥꯒ ꯆꯥꯕꯅ ꯍꯥꯎꯋꯦꯕ ꯒꯦꯔꯥ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯒꯦꯔꯥ ꯂꯛꯄꯗꯣ ꯈꯪꯗꯕ ꯀꯣꯠꯄ ꯍꯦꯟꯅ ꯆꯦꯡꯕꯤꯗꯤ ꯈꯪꯉꯦ ꯒꯦꯔꯥ ꯈꯪꯗꯦ ꯂꯐꯨꯊꯣꯟ ꯕꯣꯔꯥꯁꯤ도 ꯍꯥꯎꯋꯦ ꯕꯐꯨꯗꯣ ꯕꯣꯔꯥ ꯍꯥꯎꯋꯦ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯅꯕꯤꯁꯦ ꯃꯥꯒꯤ ꯃꯈꯣꯟ ꯆꯨꯞ ꯆꯨꯞ ꯆꯥꯕꯗ ꯃꯈꯣꯟꯁꯦ ꯇꯥꯔ ꯆꯥꯅꯤꯡꯉ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯃꯨꯛ ꯆꯥꯅꯤꯡꯉꯦ ꯆꯥꯕꯒꯤ ꯃꯈꯣꯟ ꯆꯨꯞ ꯆꯨꯞ ꯂꯥꯎꯕꯗꯣ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯗꯣꯛꯑꯦ ꯅꯠꯇ꯭ꯔꯥ ꯁꯥꯔꯦ ꯅꯣꯏ ꯊꯕꯛꯁꯨ ꯐꯖꯅ ꯁꯨꯔꯦ ꯐꯤꯁꯨ ꯌꯥꯝ ꯇꯧꯅ ꯊꯕꯛꯁꯨ ꯁꯨꯔꯦ ꯃꯨꯛꯕꯥꯡꯁꯨ ꯇꯧꯔꯦ ꯄꯗꯃꯤꯅ ꯉꯟꯇꯥꯗ ꯂꯐꯨꯁꯦ ꯄꯨꯕ ꯌꯥꯕꯅꯤꯅ ꯍꯥꯎꯔꯦ ꯉꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯊꯣꯡ ꯊꯥꯡꯅ ꯇꯧꯔꯛꯏꯁꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯈꯔ ꯇꯧꯕꯤꯅ ꯐꯖ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ ꯑꯗꯣ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯀꯣ ꯌꯥꯝꯅ ꯇꯧꯕ ꯍꯥꯏꯗꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯁꯟꯕꯤꯔꯣ ꯂꯣꯏꯅꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯟꯗꯣ ꯑꯣꯜꯗ ꯀ꯭ꯂꯤꯛ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯔꯣ ꯑꯗꯨꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒ ꯃꯥꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯀꯅꯦꯕ ꯃꯥꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯟꯗꯣ ꯃꯥꯅ ꯑꯣꯜꯗ ꯀ꯭ꯂꯤꯛ ꯇꯧꯔꯒꯗꯤ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯃꯉꯣꯟꯗ ꯂꯥꯛꯀꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯥ ꯚꯤꯗꯤꯑꯣꯗꯣ ꯊꯤ ꯇꯥꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃ ꯏꯁꯩ ꯁꯛꯏ ꯍꯥꯏꯅ ꯃꯤ ꯄꯨꯝꯅꯃꯛ ꯌꯦꯡꯉꯝꯃꯒ ꯍꯧꯒꯠꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯉꯥꯛꯇꯪ ꯐꯝꯅ ꯑꯗꯨꯝ ꯂꯩ ꯌꯥꯏ ꯚꯥꯕꯣꯛ ꯑꯃꯈꯛꯇꯪ ꯑꯗꯣ ꯃꯥꯅ ꯑꯃ ꯈꯜꯂꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯒꯥꯝꯁꯦ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯁꯥꯟꯅ ꯁꯛꯅ ꯑꯗꯨꯝ ꯂꯩ ꯌꯥꯏ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯐꯝꯅ ꯌꯥꯏ ꯃꯥꯅ ꯕꯤꯗꯩ ꯃꯥꯒꯤ ꯄ꯭ꯔꯣꯒꯥꯝꯗ ꯑꯣꯏꯔꯒ ꯍꯥꯏ ꯍꯥꯏꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯌꯦꯡꯅꯤꯡꯗꯅ ꯄꯨꯝꯅꯃꯛ ꯍꯧꯒꯠ ꯆꯠꯅꯈ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤꯅ ꯍꯥꯏꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯤꯡꯗꯕ ꯃꯤ ꯅꯠꯇꯦ ꯐꯛ ꯑꯣꯏꯁꯟꯒꯦ ꯍꯥꯏꯅ ꯐꯝꯃꯤꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅꯗꯤ ꯇꯧꯖꯔꯤꯕ ꯁꯣꯝꯗ ꯑꯗꯩ ꯚ꯭ꯌꯨꯁꯦ ꯏꯍꯦꯟ ꯍꯦꯟꯗꯕꯗꯨꯒ ꯍꯥꯏꯔꯤꯕ ꯑꯌꯦꯡꯕ ꯈꯔꯇꯅ ꯌꯦꯡꯅꯤꯡꯗꯅ ꯌꯦꯡꯉꯤꯔ ꯈꯪꯗꯦꯕꯀꯣ ꯆꯥꯛꯇꯣ ꯑꯗꯨꯝꯇ ꯇꯣꯠꯅ ꯂꯩ ꯂꯣꯏꯗꯤ ꯂꯣꯏꯁꯟꯗꯦ ꯑꯩ ꯀꯌꯥꯝ ꯂꯣꯏꯔꯦ ꯍꯥꯎꯕ꯭ꯔꯣ ꯅꯪꯕꯨ ꯍꯥꯎ ꯊꯛꯑꯦ ꯅꯪ ꯉꯥꯁꯨ ꯆꯥꯗꯦ ꯅꯪꯕꯨ ꯉꯥꯁꯨ ꯆꯪꯕ ꯆꯥꯛ ꯇꯧꯅ ꯆꯥꯛꯇꯣ ꯈꯔ ꯆꯪꯉ ꯑꯩ ꯋꯥꯏ ꯑꯗꯨꯒ ꯆꯪꯈ꯭ꯔꯣ ꯆꯪꯈ꯭ꯔꯣ ꯃꯔꯨꯝ ꯐꯖꯅ ꯌꯥꯎꯔꯝꯃꯦ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯆꯥꯕ ꯑꯣꯏꯔꯦ ꯊꯔꯣꯏꯁꯨ ꯑꯣꯏꯔꯦ ꯑꯅꯥꯝꯕꯗꯤ ꯏꯔꯣꯟꯕꯅ ꯍꯥꯎꯋꯦ
รู้จักไหมนี่คนนี้นะอ่านไม่รู้เอาอย่างนี้จะเป็นเอาพวกมันง่ายจังเลยง่ายจังเลยฉันโดนเราจำเอาจังว่าฉันโดนกินตัวใช่ไหมเขาสั่งกันเขาคนเจ้าก่อน โอ้ยไอ้เด็กยังใส่กี่วันจะกุทุ่มมั้ง จุ่มมัน คนไม่จ้า เออลงมาก่อน โอ้ยเราเราเดี๋ยว คือผมจ่ายแบบโบราณเจ้าแล้วโบราณน้อง จ้า ใช่ไม่ใช่รู้จักนะมันเนี่ยนะ เอ้ยจ้างมาแล้วจ้าต่อ lâu rồi đúng rồi ê quay bữa không xong rồi xí xuống xem này quay không cái trên thì là khai bơ từ hôm nó con lời ba ra háo nó háo ra nó hào nữa trả thế nào hào đấy bữa mình thì năng ngồi chơi không ไปให้ตัว mà xin mà tiền mẹ em sao giảm háo đấy là pui rồi mà chú anh nam dùng mà chú đây là putron bora chú giảm háo ấy bữa ra sáng không được à xin giảm anh như là Nó ngon sao thế? ngon cho chân như thế đó mẹ mà xí cái nào mà tăng sẽ thầm mà ghé à đồ smile tông nào mẹ em cũng comment tông video mẹ em là phải bây giờ nó comment đâu rồi à đồ cái chắp video hay bây giờ cái này chắp xí đâu mẹ em hay video hay bữa ấy cái bây giờ mình cái try tao ghé à đồ hay rồi đó mẹ mà tăng sẽ thầm mà ghé hào này phải cái nó kia hào gì vậyนี่พูดที่ผมรู้เลยกันเลมันเลยบ้าจ้าก็กันยังกันอะไรไม่เลมันเลย lên đấy Viêm đi, xin tên. xin tên cái người thì mình như nào Đúng rồi, hào. Cháu vừa rồi vậy.